MR Amasung Police Personnel lising ani ga chatret kunithoi Washak Loubagi Thouram Pangthokhre ngasi pangaida laiba Manipur Police Training College MPTC ge period ground da nifugani pansuba batch ke Police Constable Male Civil 2018 amade yankhai ga manga suba batch ke Rifleman MR IRB personnel punna lising ani ga chatret kungani thoi Washak Loubagi Thouram Pangthokhre ngasi gi thouram aduga mari lenina Chief Minister na phongdokibade Security personnel singna khutta pairi bakhulai adu laiwa ke yengnaba singda natana misam singda khak onsin ge khangano wana semgalakpa miyam gi thajaba made police public anege lainariba afaba mari asi manghandanaba honasi haina CM na phongdokhe ngasi gi thauram adu da cabinet minister sing MLA sing amade Manipur Police Department ki makok thongba official kaya saruk yakhe thauram adu ki saruk ama oina MPTC की डायरेक्टर तुतुसना ना पर्सनल लिसिंग अनि गा चात्रेट कुनगनी थोय अमुक्ता द पुन्ना वासक लौखे पर्सनल सिंग न सटपा मास पास CM बिरेना सेल्यूट ओखे पुंग कुनमरी की बन्ना इम्फाल जिरी लंबे चाउना अकाइबा पीखरे हौखिबा अहिंग नोंगयाई दगे ngasi अहिंग नोंगयाई फाउबा इम्फाल जिरी लंबी द अफेक्टेड लैंड कमिटी लोंगमाई नोने डिस्ट्रिक्ट न कौखिबा पुंग कुनमरी की बन्ना लंबी असिदा चथोक चसिन तौरिबा मियाम की पुनसीदा चाउना अकाइबा पीखरे हाई रिवर बन असे नेशनल हाईवे 37 असे डबल लेन ओइननबा पाथोक चाउथोरकपदा सोखिबा लम मपुसिंगना लमगी कंपेंसेशन पीखिबा दु अमुखन यंगसिननबा डिमांड तौरिबाने बन असिबु सौगटपा मियोइसिंगना इम्फाल जिरी लंबी की तोंगान तोंगानबा मफमसिंगदा लंबीदा उवा फैजिनबा गाड़ी टायर पुथोक्तुना लंबीदा मई थाबा मदे चथोक चसिन तौबा कयासु थिंखे पामदबा थौदोकसिंग थोक्तनबा पुलिसना मफम कयादा अकनबा सेक्शन थौरांग लौखटले इम्फाल जिरी अमसुंग ओल कासार रोड चथरिबा पुंग कुनमरी की बन असे मपुंगदा येंगबदा शांति ओइरी हाइरे हाइरोक्ता शांति हंजिलकनबा निंगोल लिसिंग अहुमगा चात्रुक कुनमाथोय चाकौदुना बोर निख्रे हौजिक हाइरोक केंद्रदा मिखलगा मरी लैनना पामदबा हिंसागी थोकदोकया तत्तना थोकलिबा से शांति हंजिलकनबा हानगी मिनिस्टर मोइरांगथेम ओकेंद्रो अमदे महाकी इमुंग मनुंगना सिंधुना हाइरोक पार्ट 1 2 amadi 3 da laiba ningol lising ahumga chatruk kun mathoi ningol chakauduna ngamjaba khudol piduna hairok ta santi hanjilaknaba bor ni jakhre ningol chakaubaga mari lainana tera idol club lampak ta special ma kwaithel ngasi phamkhre ngasi ningol chakauba kumaiga mari lainana Imphal West ke manung chana tera bazar manakta laiba tera idol club lampak ta nongmagi oiba ningol chakauba special ma kwaithel phamkhre मियामना लाक्तुना यामना पामना चानरिबा चाखुमगी मथेल ओइबदा याउनबा एनसांग नापी अमदे फजरबा लई मखल कया याउना माउ कैथेल द योनखे चाउराकना माउ निंगोल पोटफम फंबे निफु मुगना लाक्तुना कैथेल फमखे लोइनना मियामना यामना पामनबा पोट चै लैनख्रै ngami chama henbana saruk yaduna nga metric ton lising tararom puthoktuna ngagi mela pangthokhre lamdam masigi ngami sing amato oina punsinduna ngagi pothok hengathanse chief minister Hayeng pangthokodoriba ningol chakauba kumaiga mari lainana ngase Manipur lenga ki fishery department na sinduna Imphal ge mapal kangjaibungda annual fish fair cum fish crop competition 2021 gi thauram Manipur ge chief minister N Biren na hokdokre nga gi mela asida ngami chama na saruk yaduna stall chama hangduna tongan tongan ba nga gi makhal metric ton lising tara puthoktuna miyam da phangankhre loina na ngasi gi thauram aduga mari lainana chief minister na fishery department na puthokpa booklet amasu release tauke ngarang fawada covid ki SOP thugai ba miyoi singdage punna lupa crore ani makhai hena khongwat khre covid 19 ki standard operating procedure SOP thugai duna marks uptana chathok chasin tauba social distancing ngakta ba made miyam tin ba mafam da loktin sitpagi thabak chathaba haibade covid 19 ki appropriate behavior ngakta ba miyoi kun police na fagalaba matungda fine oina lupa lising taruka chamapan thihan khre haide Manipur da COVID-19 laichat sandorokpadage ngarang phawbada laingakna miyam da COVID-19 gi SOP ngakna chatnaba lauthokibadage SOP thugaiduna thabak tawba miyoi lak amaga lising yankhai taret chatret ka marfuni thoine aduga gari masingna lising yankhai mathoi chanipan yankhai ne loina na apunba khombat khiba senfam na lupa crore aniga lak hompu mathoi lising yankhai ni thoi chatruk tarani haina Manipur lenga ke staff officer 2 IJP Ops 4 Nodal Officer COVID-19 for Manipur Police na thokpa press note amana khangalakle makata na COVID-19 ge SOP thugai ba miyoi singi mathakta police na drive chathaki gane loina na
National Disaster Management Act 2015 and others appropriate laws-sing makha tana sathakigani haire. Lupa crore samngagi mathakta overdraft tabadagi RBI na state warning tawrakhre. Maharashtra ge Nagpur da waste over Reserve Bank of India RBI ge Central Account section da hangba Manipur Sarkar gi account da lupa crore samngagi mathakta overdraft tabaga loinana bank asina state government ki account asida athuba matamda means ama natraga ama sizinaduna yamdrabada lupa crore chamage balance lehenanaba state ta akanba warning tawrakhre haina thajaba yaba mafamdagi phangba source amana phongdokle. Nagpur ki central headquarters ta hangliba state ki account da lupa crore samnga hena overdraft taribasi matam matam gi oina tongan ba ministry sing dagi pirakpham thokpa fund sing mamang da thadarakpa fund mafam matam chana sizinaki haibage chapchaba utilization certificate sing ayambana mari lainaba ministry da piba ngamdaba resource mobilization ge chang nemba amade araiba fund tangai fadana thabakta sizinnagadaba sel ge awatpa leibadage RBI ge drop hena loksin badage ne resource irei leitana tangai fadaba development program paikhat panasu overdraft tabage maram oi haire. Mamangda lupa crore chamarom overdraft tarambadage RBI ge sendoi chawna loan amade wage and means advance loksin duna overdraft takidaba laikhre. Karmachari singge thagi tolob amasung pensioner singgi pifam thokpa pension gi senpham pithoknaba Ministry of Finance na pirakpa monthly installment ki senpham khaktana sarkar chalaibagi mawongda leire. Resource irei leitana development work sing paikhatna bhonawada machit oina RBI dage drop hena toksin badagi haujik chauna overdraft taragli basse means ama natraga ama sizinaduna kokhanana ba open market ge loan pusin ba natraga center dagi achauba financial package launa bhona drabade mathang thadagi tolop amade pension chang naina phangladaba yana leire. Haukiba tha manga muk ase state ke sel thum gi phibam khangchok soksilakpadage thagi oina pitharakpa monthly installment ki senpham na state x acre da balance oina lehenna bahona duna lakle state x acre ge balance kharata oidabasu lehenna bahona wada thagi ani suba chayol dage aroi ba chayol phawbada department singe group khaidok laga tolop amadi pension su anoba system da pire haide. Amarom da handak November thagi oina ngarang office hour matam da center na chinna lupa crore chamri ga yankhairom ge maintenance ki saruk yauna monthly installment ki senpham thadorokhre haire. Thadorliba senpham asidage karmachari lising humbudra rom amasung pensioner lising kunthra ga manga rom ge tolop amade pension ge benefit oina sizinafam thoklabasu installment asi amukta da chomlap oina sizinabagi mahutta state x acre ge balance lehenana bahonawada handaksu mamangi matawgumna rooster system da tolop amasung pension thadoknaba Thouram tawba uba phangle. Karmachari amadi pensioner singge salary regular nataba atai staff ki honorarium amasung pension pibada thagi oina lupa crore chamri dom state x acre dage chatpanina state x acre da lupa crore yankhai mukta tungsin bangamle. Balance asina development work ta sizina thokpa tarbade nauna drop tawbage tangai fadaba amasung overdraft taragana tadanaba loan pusinba mathau tai haire.